ngase phongkhiba tongan manipuri sifhongsing myamna thamjagi ahanbada naharol gi thaudang poksi da phongma maroiba paukhara more gi tamil ani tamu da lotna Potloithokhre Myanmar gi miye amata more da sangan khitre more da gi tamil masa ani tamu da khatkiba thaudok mari lainana nakal ani gi marakta tension wangna lairi masni maram oiraga ngasi Myanmar gi miye amata more da sangan khitre more gi miye singsu Myanmar da sangan khitre Imphal da gi so henba security force sing thajinkhre nakala marom da laikhidraba tamil dagi miye ani edugi imung manung sing yauna toan ba community sing gi maike digi laikhidraba si baksang ani edu more da sinarakadabani haina akan makhongjang kya sangsilingai marakta tamu gi authority gi maike digi asi baksang ani edu ngarang ayuk pung 10 taba matamda Potloithokhre haina paugi source amana haidi hiramasi gi matang na Technopal ASP ga wari sanabada issue si India mas Myanmar lepak ani gi high ranking gi thakta dil tawkhre masigi matangna makhoida karigum amata khangalakpa leiti haina phongdorakhi nakala maromda tamil masa ani tamuda laikhidaba thaudoka mari lainana more gi miam tangdu laitadaba phibam amada laire Technopal gi DC masu Manipur gi DIG range tu hauji more da station tawduna laire haukiba tha sigi manga da thokiba thaudok tu gi matangda CSO leaders sing amasung Manipur police ki makok thongbo officers sing apuna phamina duna mifam pangtokre more police ki inspections Bangalore pangtokki ba mifama duda DIG range to Ningsen Warngam Technopal district ki ASP Goli Anmang ahum suba IRB gi CEO Salam Somorjit ahumna marueba thaudang lokhi mifama duda DIG range to Ningsen Warngamna CSO singna phongdokhibagi matungina Manipur lenga ki maikedi ge laikhidraba tamil masa Pimon amadi M Yerner ani ki haksang athupu matamna purakna bohonari state government gi maikedi gi Ministry of External Affairs the hiramasiga mari lainana se thakre ministry gi maikedi gi yangonda leiba Indian embassy da pau phaukhre embassy gi maikedi gi Tamu district ki deputy administration Athubada pau pirakpa yai matam khara ngaimina saiki nakala maramda Indo Myanmar border paring da manga suba AR na ningthi na ngak senbagi thabak sathari Indo Myanmar border amasu More town manungda nipan suba MR ahum suba IRB commando Technopal district ki police ki personnel sing ahinung til khaktuna duty tori Myanmar gi tamuda More da autori so thauba tamil masani nongmena kapdano hatki thaudo adudagi Indo Myanmar border dagi hanadagi hena kansina ngak senbagi thorang lokhat phaukhre More town manung da CRPC ki section samagani fuga mari gi makhara mi punmada thingma thamki loinana ngasisu More town manung da dukan sing thong hangna khide hairi laibak thiba thaudo adu laikhidraba tamil masa P Mohan gi imung manung na phongdo rakhibada P Mohan asi June tha da luhong bada ngai ribani auto thauduna imung manung gi leita laira puri bani Myanmar gi tamu da nongmoina kaptano hatkiba nimit humni suraba phawba da Myanmar authority gi maikedi gi sinarakta ba sina imung manung gi miyoi sing sapham takpham khangdana yamna wana lairi maramaduna state government amasum central government ki maikedi gi laikhidraba haksang adu Athubada imung manung da sinabi haki laikhidraba ayanar gi loinabi Gurjit Kor phongdorakhibada makhoi hauji More ward number 2 da lebani apokpi mamana migi kolik phengba mas phizu phisam tawduna wana imung puri bani makhoi bo hatokpi khiba CPN adubanga si phawba asi baksang sinartaba sina imung manung gi miyoi sing sapham takphang khangdre aduna sarkar gi maikedi asi baksang Athubada imung manung da sinabiyu haina phongdorakhi Tamuda More dagi Tamil ani hatkiba thaudoka mari lainana People's Defense Force tamugi maikedi gi thadorakhiba sirolamana haidibana haukiba tang manga da Indian National ani tamuda hatkiba gi matana military junta na press release ama thoki haiba tari military junta gi Minister for Information in the Military Regime gi Brigadiers Zomin to na Indian National ani edu terrorist group People's Defense Force PDF na hatkibani haina moral siri junta gi maikedi gi nakalani maki oina PDF amasu miyam gi marakta misunderstanding to onduna miyat adugi asingbudu losinana bohonari tamu gi miyat adu yu so hatina sathakibani loinana victim sing adudagi sel amasum sana lupa sung lutokhi yu so hati asi junta na train to bamasum khuzu khulai piba people's Malaysia mani haidiba group asi hokiba sai English ngani kunga mathoida military ku sathakhraba matung miyam gi lanthum lutawba yum sing mai thaba madi gangster ama oina thabak tawbada free and PDF na thajaba yaba maphamdagi phangwa pawgi source amanadi yu so hati gi leader Mongle win gi command makhada Phosen amasum
Zoyena nungtil pobop victim ani du nongmaina kaptuna khatkibani junta gi maikedi asi baksang ani du laikhidrabagi imung manung sinnabada yadri loinana evidence sing adu semjin sajina na bohonari PDF tamu gi maikedi gi haidibana miyat adu gi justice laikhidrabagi imung manung da phangan gadabani amasum misam singda tamthiba attack tawba amasum asiguma pangdaba thawdosi akan mamona kandem tawi haina spouse na phongdorakli Atopa paw mana ngasi metric exam haidokani hayang nungthil haibadi ngasi pung ahunga makhai taba matamda Board of Secondary Education Manipur na lauba HSLC examination 2022 board ki examination hall education minister TS Basantana Laothoklani sohairi Atopa paw mana startup scheme gi sel lana lautholamba bank ki branch manager ki pre-arrest bail ko na kakre Minister N. Berena Lusingba BJP ki sakar sina lairik lesu hoiraba youth sing masana masabu thabak pizabada natana job provider am oina bagi pannam da hawdokhiba startup Manipur scheme gi loni taret ki lupa crore amaga lakh 100 ka tare ka sumna gi lising mapan gi sanpham lana lakthoklamba case ka mari leinana Punjab National Bank PNB Kanglatong bi branch ki manager Susampur gi Mar Bank dagi singsit khubden sahi kuntragani pana pokpa singsit Thongkhokana case asiga mari lainana makpu fadana bi special judge PC Imphal West tharakiba interim pre-arrest bail ko na reject tokre startup Manipur gi yamlab sanpham singlana Laothoklani haiba wathoka mari lainana cybercrime police station FIR sanduna masigi matang investigation sa tharakibani police na sa tharakiba investigation adu ko mari lainana mamangda tuan miyuani faduna wangpang sa takhiba laire masigi matung tarakpada Punjab National Bank Kanglatong bi branch ki manager singsit khubdena cybercrime police station sa tharibi investigation sigamari leinana special judge PC Imphal West interim pre-arrest bail pinaba player torokhibani nakalamarom the additional SP CID CB Imphal na court asimakta FIR sigi matik jaba report sing lankhatuna masigi proceeding sing sa takhi proceeding adu cybercrime police station gi mot singuna Lornet Special PP gi Mekedi gi Punjab National Bank Kanglatong bi branch ki managers gi makhada labor officials in startup scheme gi senpham lana sejinakre scheme asigi makhada phangba yari beneficiary amagi oina lupa lakh amadagina kunthra phawbani senpham asi beneficiary aduna tawriba business atugi makha pona phangadabani scheme asigi makhada Kana ba phangba yaraba applicant tarena Punjab National Bank Kanglatong bi branch tagi sanpham sing asi launaba honaba da bank asi gi official khrana lana sejina kre haina cybercrime police station da wakalakibani wakar asi gi mari lainin scheme asi gi nodal bank ama oiriba Bank of Baroda nadi loni oiriba sing asi da lupa crore amaga lakh 100 ka tareka lising mapan asi mamang se gi November manga da Punjab National Bank Kanglatong bi branch thadokre haina khangalakibani Hearing aduda petitioner gi maikedi gi lankhalaki ba submission sing amasum special PP na lankhalaki ba submission sing adu taraba matungda special judge PC Imphal West na Punjab National Bank Kanglatong bi branch ki manager singsit khobden gi pre-arrest bail adu reject tawre haina ngasi open court lathokhi court ki maikedi gi beneficiary sing aduna phangada ba yamlaba senpham sing adu mangandana ba police ta makhata ba investigation sa thana basu khangan khiari Makasa tharakpoina mayamna tentak na thamjaramgi COVID na mama pani maglai khidrab angang sing KBS ta lem na ming zalanana ba center na direction pikre haukiba COVID pandemic ki sahi anirongi matam asida COVID na maram oiraga mama pani maglai khidrab angang sing Kendriya Vidyalaya Sangathan KBS ta lem na admission ta honana ba center na direction pikre center na pirakhibi direction adu gi matungina KBS ki official gi maikedi gi COVID na mama pani maglai khidrab angang sing adu PM Care for Children's scheme gi makhada admission gi khudong chaba du piragani haina phongdokre official gi maikedi gi makhata na phongdokibida hairibi scheme asi angang sing aduna masagi sei kungomdoi sudriba phawba health insurance ki khuthangda angang sing adu ningthina protection piba makhogi yaifana bohona ba amadi mapung faba care phangan ba sing yauri masigi mathakta education gi khutang na makhoi bu sakti piba amadi financial support ka loinana masa mathom ta lepa ngamjana bagi pandam sing yauri hairiba angang sing asi makhoi gi sahi gi matungina tuan ba KBS singda admission tawgi khudong chaba legani loinana angang sing adu class 1 gi 12 fawa admission fee am sum tuition fee amata lawroi makhoi da lemna education phangangani
Hariba angangsing asigi admission asi mari lainariba district adugi district magistrate na recommend torakpagi matungina Kendriya Vidyalaya gi official singna thabak paikhatkani. District magistrate singna Kendriya Vidyalaya school singna class amada angang ani gi sangna puna angang tara fawa recommend tobigi hak adu piri. Government ki wari basi thabak to onthokna bagi tamakta KBS ki guidelines su samdokle. KBS ki Deputy Commissioner Academic ki Maikaidigi PM Care for Children Skingi Makada Hariba angangsing asi admission tobaga mari lainana regionals officing da instruction pikre haina spawks na phungdorakli. Atopa pawamana Sungdo village da layong khangdab laina sandorakli. Sungdo village ki sifna haukibazun kundagi hauna khuladu da leiba miyoi kya fever chest pain khanauna ba masa control toba ngamdaba makai thak nikpa masum sor honbada wabna singbagi laina kya sandorakle haina ai besirol piduna khanglakpagi matungina CIC singat ki medical officer in charge ta medical team ama athubada semduna hariba jaga adu satnaba khankhre loina medical team aduna district warehouse CMO store Susampurdagi mathau taba drug amasum medicine sing collection taunaba khangan khibaga loinana team maduna mafam adura hek thungbaga rapid diagnostic kit sing sizinaduna mathau taba testing pangthoknaba khangan khre haidena pausna phungdorakli. Atopa paumana Nupur Sharma manga kaktuna hatpangamada yumamasum lanthum pigani haina Rajasthan gi miyoy amana offer tokre. Prophet Muhammad ki maramda TV channel ki discussion amada criticize tawrubagi leba wato oiriba BJP gi former spokesperson Nupur Sharma manga kaktuna hatpangamada yumamasum lanthum pigani haina Rajasthan gi miyoy amana offer tokre. Marashida Rajasthan gi Udaipur da thokiba thawdo adugi matangna social media da video amasum photo circulate tawruba state adugi Hanumanagar district gi miyoy manga police na far hairi. Agency ki pauna hairibana Nupur Sharma bu manga kaktuno hatpa ngamada yumamasum lanthum pigani haina offer tawkiba miyoysi Rajasthan gi Ajmer district gi Salman Sisti kawi miyoysina hawkiba leba pu konumita Nupur Sharma manga kaktuno hatpa ngamada mak yumamasum lanthum loina pithokani haina Ishor mama amasum masa pandan wasakli haina social media da video adu upload tawrakibani. Video adu viral oirakpadigi Ajmer police na IT section IPC 153A amasum atai mari lainaba section gi makhar case ma register tokre. Police station asigi special ASP Vikas Sangawal na hakibada maraleba miyesi phanaba yamna kana honari miyesi lord khibadigi hauju phawa thingmangamdana lairi adubo miyesi mayai ka nisa edik oiba misangni mana social media da video upload torakhiba numit adusu mayai ka nisa siznaraga ni hairi. Masigi mamang June kungani pana Rajasthan Nupur Sharma bu sogoluba amagi mapa Hindu terror kahuya lal thangna yanduna hatkiba thawdoka mari lainana police na Muhammad Riyaz Aktari amasum Ghosh Muhammad phahrabani. Police na hauju phawa thawdoktura hakthingna sinariba miyoi du yauna puna miyoi mari fare. Udaipur case asigi mathangda NIA na thizinbaga loinana makhoi mari dugi mathakta wangfang tawbagi thabak sathari so hairi. Makasa tarak poina sana leba poksi da phong bato papawkhra memda tentak na thamjaramge moregi thagdok memar gwari sanaduna loisinana bohonari se minister numit humni suraba phaw asiba sang sinara khidre memar gi sagai region gi Tamu da Manipur gi Tamil masa auto rickshaw driver ani sakangna basingna nongwaina kaptuna khatkibadigi lebani gi manak sound ongkhatnari basi gi matangna Union Ministry of External Affairs na memar embassy gi wari sanaduna loisinana bohonari haina CM Birena phongdokhre. Amaromdana IRB Loubagi Phol Athubada Laothoklani se minister National Highway 2 amasum 39 ngak sienmagi thaudang sinanaba Indian Reserve Battalions IRB gi tarasuba amasum taramatsu battalion gi personnel sing launanaba kumja English singani gi taraga mapana pangthokiba interview gi phol athupu matamda Laothoklani haina se minister nongthongbam birena amukasu thajaba pikre haukiba jun thara sungsoi soidana IRB Loubagi interview gi phol Laothoklani haina Laothokhrabasu thabuk oina on thoroktabadigi ngasi pauksiesin hangbada hauji misi mina nangba thawdo ama mayoknari ngai sida haidokpa fajaroidra haina tawgani haidoknaba sem saba pungloi loirabani haidi haina su pausna palakli. Amaromdana state cabinet mifam ngasi phamgadori se minister nongthongbam birena lusingba lainga sigi cabinet minister singgoiba mifam hayang ayuk pung tara taba matamda pangthoklagani haidi hayang ayuk pangthokadariba mifam adura lakadoriba Manipur Legislative Assembly gi mifam gi matang yauna
तोान एजेंडा कया मरुम खन्नरब याई हाइदे हेनसु पल्ली मका सथरक पोइना तो पाव मना मणिपुरी लोल क्लासिकल लैंग्वेज ता चलननब खनख्रे मणिपुरी लोल बु क्लासिकल लैंग्वेज ओहेननबगी मतांग मरी लेनब से सांगसिंग सेंटर थानब थौरांगसिंग निंगथीना पाइखत पाहौनबगीदमक मणिपुर की चीफ मिनिस्टर एन बेरेन याउना कमिटी फॉर Declaration for Manipuri Language as the classical language की members सिंग याव मिफम अमा चीफ मिनिस्टर की सेक्रेटरीट पांथोखरे ngasi nungtil pung ama makhairon tabadagi sathaba hokiba committee asigi mifam aduda Rajya Sabha gi member sana jawal asemba Works Minister Govidas 1000 Education Minister 1000 Basanta Manipuri Lolgi activist Laothabam Sarasandra Art and Culture gi Commissioner M Joy Directorate of Language Planning and Environment ki Director TS Citrayauna Marilena official sing saruyaki Committee asi kumza English singani taragani pan Art and Culture Department gi makhada semduna lairakibani matam sangna committee gi mifam pangthoktana lakraba matung asi amu hana pangthokibani mifam adrusa minister na hai matam khara Manipur gi lol bu classical language oina bigi paikhatba thabakta thinthaba khara laikre adubu tha khara gi manungda mari lena basi sang amadi mathau tabu khudima khomjinana ba hona bigi thawdang committee gi miyoi singna sinaki Loindana Makhatana Hiramasi Matana Tabak Thoram Singh Pangthoknabagidam Education Minister 1000 Basanta Kumar Sinaki Mipamaduna Manipuri Lol bu classical language ki thakta pukhanaba masak sing sayesigi September Lushila Pawgi Manunda Khomjinduna Thamnaba Pandam Thamli Tabak Singh asi mapung fana Taminana Bagidamak Langaki Mekedi Minister 1000 Basanta Kumar Thawdang Sinari Thawayana Puna Hona Minaraga Yenabalita Mawonda classical language Sienabagi documents in Punamak Sukhanaki hands powers na makatari. Makasa tarakpoin huyelan powder phone matopamaruiba pawmana. Director gi sas polam kibo officer amabu suti numita promotion order piki haiduna High Court wakalakre. Lenga ki DP na July Nippon English singing kunga motor thokpa order mada veterinary and animal husbandry directorate ki matamadu joint director planning ohiba Dr. CS Nandakishore Kaubo officer amabu January Nippon English singing kunga nithoi second Saturday gi suti numita pangthokiba DPC gi recommendation matungina director da promotion pikibagi thawong illegal oiba lenga ki khongthang ni hairaduna High Court of Manipur WP clause number 489 of 2022 file tawraduna wakalakre Wakat asina makhatana phongdoglibana DPC edu chief secretary gi office chamber numitu gi ayuk pung mapan makhai da phongkibani haibaga loinana officer asigi promotion gi order na under secretary DP na numitu makta thokibani hairi adubu numit adu pangthokriba Manipur gi taraganitoi suba assembly election gi dama CEO na election schedule thokibana model code of conduct su sana ba hokrabani hairi loinana Dr. CS Nandakishore yauna loisang asigi atopa Twist ni haina SARS story bami taruka puna makhoi tare ki matakta CCA rules 1965 ki rule 10 gi sub rule clause 1 clause b gi makhar lokhat pam tok thabak sing lokhat piu haiduna High Court wakal of case number WP clause C number 699 of 2021 pending the leading the promotion ki order is thoki bani haina se phongdokhi atopa pawmana India ra covid ki hena sathiba subvariant BA.2.75 thenari Malem gile bapuna magna ngasi phawbada mayuk narakliba tamthiraba mihat laina ama oiriba COVID-19 gi tuan ba variant sing mayuk naduna lakpagi matakta kharagi hena sathiba laina asigi subvariant BA.2.75 India da thengnare haina World Health Organization WHO gi chief scientist Somya confirm tokre report asigi matungina hausik anawa variant asileba asigi Delhi da ama Haryana da taruk Himachal Pradesh da ahum Jammu da ama Karnataka da tara Madhya Pradesh da manga Maharashtra da kunga taret Telangana da ani Uttar Pradesh da ama amasung West Bengal da tara gumdo yauna puna case humfugama pan thengnare hari leba si khakte da natana anoba berena si malem gi tuan lebak tara da su thengna ba horakle hari oirakliba phiba masidagi WHO gi Director Generals Tedros Adhanom Ghebreyesus na ngrang phongdokhibada malem gi lebak singi health agency amasu oriba WHO na anawa subvariant asigi matangda makhatana thijin humjin bagi thabak sing sathari sohairi makasa tharak poina to papawmana Assam police personnel singna garo nupi ama tamthina ot naikibagi mayukta miyamna khongjang sangsingkhre Assam gi manungsan ba Golpara district mathau tawduna laikiba Police personnel kharana garo nupi ama sek tawgi mingda ka hen ot naibagi thabak sa thabadana tana molest tawkibagi thawong adu akan mamong yaning daba phungdokhibaga loinana ngasi North Garo Hills district ki manungsana leiba Bangsai
Apple School gi playground miyam gi ba wakat mifam ama pangthoklaba matung pendabagi khongsat amasu chatkre hari Garo Students Unions Assam State Zone thaudo asiga mari leidana Golparagi Superintendents of Police da ayiba sirol ama pisinduna khan kibaga loinana thaudo asida scenery ba police personnel singi matak to loge ba sapsabe action lokana wa taksinkre amaramda Garo Development Council na thokri ba thaudo adu akan mamong yaning da fongdo kibaga loinana victim amadi imung munungi miyoi singda mari lena ba singna asuma oil fangan ga da bani haina demand tawraduna rally ama su chakre thaudo asi thasi ki mari da Budanol Police Station thokibani Numit asida victim oi binu pi du maki mapu roiba bu police station na lakna ba khangalakhi maki mapu roiba yauna makhoi ani police station na yoroba matung kari maram gidama makhoi bu kauri bano hain hanglubada atopa miyoi khrana makhoi ani gi mathakta aran mamongda call business tawbuga mari leinana case ama file torakpadi gi kaubani haina khumlakpa ga loinana case asi makha tahaloi si hairabdi lupa lakh kun khudak ta piyo haina khangalakhi adubo senpham adu makhoi di yaude madi call business tawki facility haina khumki adubu madu tabibigi muhta mawani makta fu saiba horakhibani madugi matung maki nupa bu senpham madu arrange tawrunaba thadokraga maku police personnel anina molest tawkhibani hairi amoramna thaudo osida maru oina scenery ba police personnel ani edu suspend tawkhre haina pausna sufungdurakli Makasa tarafoina pona pampausi the phone bato papamana marang sing landslide ngarang phawa da mi ni fuga mapani haksang phangkhre taragani thoi thiba khangdri Makwa marang sing the thoki ba landslide ka mari leinana satharaki ba rescue operation nga si phawa da punami ni fuga mapan gi haksang phangkhre mi taragani thoi gi haksang thiba khangdana leidi hairi press da phangwa pawgi likuna man hai joint task force satharaki ba search and rescue operation asi ngasi Hena kansin baga loinana excavators draining machine machine hengar han baga loinana matamga sanaba lehadagi purakpa through wall rather sejna ki amadi manali digi purakhiba recorders operation asida sejnabgi damakta hausuk lambi de laire ngasi operation gi numit nipani suba numit asibak sang amata phangkide adubu Pumtharaba Kudangama Lebak Tokokor Punky, Masi Tarag de Asibaksang Nifugumapan Pangle Hana Lavuyai, Adumapu, Kudangasi, Kanagino Habitudi Kangmangamdri Hari, Amaramda, Tupul Railway Station Samba Sagatpegi Tabak Supamda, Tokiba Tawdok Topamda, State Disaster Management Authority Gi by Chairman Anglet, Hawkif Nangasi Satuna Haking Yingsin Bagaloinana, Mapamadura Matau Torio official singer Mipampang Tokre Hari. Ngasi pangthokiba mipamaduda NDRF Railway Manipur Police amasum District Administration gi miyut sing yauki mipamaduna hojik sathariba operation asigi makhata ba thabak thoram sing karamna sathaduna hojik thiba khangdana leiriba miyoy taragom da thigani habigi matangna kupna khanaki Younglet Hawkif ki khongset aduda Thadau Students Association Manipur gi Generals Headquarters ki President Hawkolens Hawkip amsum Secretary Generals Michael Hawkip na lusing mutim amasu yauki hari timaduna hawzik sathariba search operation adu yengsinduna operation adu sar yariba personnel amasum volunteers singi puni thawatki None district ki DC ki kuthang da State Disaster Management Authority gi Vice President amasum Thadau Students Association Manipur gi mekhaidigi search operation adu sar yariba personnel sing seasonana ba tungan ba sana thana bagi polam kya su mating pangki haina pawshin makhatana su palakli Lusilakpo na huyelan pawro phong baten ba pawng tang mem na thamjaram ge government dance college ki umang lai harau bagi masak takliba sanglen akan manungsit ngaidi Manipur lengang na salai ba amatang ngai ba lamdam sigi lenga ki dance college campus manung lamdam sigi yelhau tharam ama oiriba umang lai harau bagi sapsa ba masak taktuna masibu mairoi singda tambina bagi damak thawoin saduna thamliba sanglen akan manungsit ngaiduna leire Sanglen nasi Manipur ga sago narakliba umang lai harau bagi masak tak pakakta natana college asigi akoi bigi phibam yokhat na bagi pannam da ngasi dagi na sai tararung gi mamang kumja english ngani ga taragani thogi jun thada sangaduna dance college asigi mairoi sing da lai harau bagi matang da mamuta na takpi tambi beda sijinana bagi damak thamlakhibani Manipur gi miyam khakta natana mapan ki lakpa sing da su Manipur gi lai harau wa haibisi kari no haibidu mayek sing na tak na bagi pannam da sijinara khibani College asida tamliba mahiroi singi subject su mari renaba umang lai harau bagi masak tak pa loinana nat ka sako narakpa sakleni hain su paus na makata na phongdorakli haujigo ina di myam paus simatang sa lusinjage myam pun anau babden ngaminasi and thank you